Wari Pungja channel asigi punsigi ningsingma mi ama oina masidi matam kuirabgi tungda miyamgi mafamda video amakak khudol jage video je kasu nate ko sigi blog se aina langphai chatpa ngamdadana naraga yumda leibidagi namba phangwa video ne ko Heitup ko panga suraga chabagi mahau je khangma mi adum leramgani ko se kilo ama lawrure aina aduga pan kilo ama lawre ai chatpa ngamde yumgi mi tharaga lawhalubane adu samai tona lekai gi phidang sar leiba ichan nupi ma leiko mangonda hore adu video je sum aina je thawoina thagatabani na namin je khose abdu mi je yaba khopa kya leite ba de aina je thabok to sum chatlaga leiramni na channel ji madi hangjilure monetization jo toksilurga khoi kakhidobo pamu budu gi sum reels khara thaga tha humari kanaraga samai sum taw leibidagi ai jo phajana sida mai onjinba ngamde ado ngasidi kuirabagi tungda haiba tare pan ga Heitup ko sugi mathel mai tese kamai taw yabje ai na wai di cha khare hawdiam hawne ba ado ngasi gi jidi hoi lerak changmam je kalen ju yam ing yam nungai yam nan ju na le hoi lerak se lerak to ina tawra je na hoi lekai gi ni don kharaga lekai gi chanji ga phone ba pan kilo ma Heitup kilo ma do ina loina taw je na hai bane ba ko ado moina elenga ga ki ye ko le na taw dana maming dang yo ina tawra je na kilo ma khai ba pharam roi da khara khara loina khai do ga khati khati tang maming dang yo ina tawre ado di mayam ngasi gi di sigi Heitup siga sigi pan jiga ani je pulapuna mix toroga sugai raba matungda sabagi taste e yamna aduki matik taste ti lei Heitup matam loi dore ko loi dringai ji dai tare mayam jo pan Heitup kap nang suraga taste to yu ngari ngatai kem ha poi Heitup chana phajana chamthoni pan jamthoni kheto ani aduga moro asuba toroga thum toroga sugai ga chabai wani ko adi mayam video gi mai panglaji mayam la ju channel je khitang support toubirammu aduga matungda ju matam khara leiraga haiba tare ni sa khitang kalakpaga adum baidi blog content je nungai nungai badum semge na dikhale adudi mayam video je hojinna ba tawra je
तालक्सिदा इंदोम जामना मु बोरोइगा मोरो असुबगम पुसले सिगे मु चप चानै सि जागे खलिङै टाइमिंग जिदा चप चाना बाइदु ओइरे माइ तो रोजे बि आउ संथवा बोरोनगो आउगदे चाय राग त वने स्पेसिमा boroi achar ji jo dum yai ko ma matangsida losile mayam ado ahanba oibagi haitare hana namni khonina fajana arrange tawga namaju nate kudakta dum nambo oibagi video je khara phajaba haitare video namhom nambagi mawong je khara losinbaga se khara phajaba wale ado video jina pijani suknagi test tang tawga yengbiyo haibasi